Kuki khulda sangluba mitay ahalama pulisna puthorakre. Minungsi Yenglaga Police sinakhibani Matungda Lam henduna Kuki Lamda changsilak labadi Yengduna lairoi. Kotu sekmai maka lekai digi masagi si yang helaba yumzau angom apokpa angangjau angom kauba myoema ngase ayuk bus tongduna satpada Kuki na namna taba sarpai mana yaushilambadi ki makpu tekta kaidana pulisna masagi imung manungi myoy sinakre. Police tagi pangwa pau gi matung ina mak na ngase ayuk bus tongduna satpada sarpai mana yaushilobadi mapam adugi Kuki myoy sina mak pohang pohang tauraga sarpai mana police station na pau pirakhi madugi matung police kang pu masatlaga mak pu lauraga kangla tongbi phawba thilaklaga mapam adugi ayuk ki pung mapalum tabada sakmai police ki kang pu laklaga mak pu lauraga imung manung sina khibana hari amaramda committee on tribal unity kotu na thadrakpa siol lamada yumza angom kauba sakmai digi mitima Kuki jogi territory lanselaki adopo miyoibi gi minungsi yenglaga mak pu aso engam yahondana police kauraga sinakre matung tarakpada lam henduna buffer zone lansinduna changsilak tumini yengduna lairoi hainasu section wapam thamnakli loinana security force asu buffer zone section ngak sinbina basu kotuna phongtorakli hangang reserve forest the encroach tawbasing takthokpa hokre umangi lamngak senduna thamnaba panamna central first division hangang reserve forest area da encroach tawbasing takthokpagi akanba thabak satakre operation atu Range Forest Officer RFO Sadar East M Zobit Mitemasum RFO Numaising S Robasan ani Nurusinki Central Force Division Satakibo Operation to the Reserve Press Asikilam Kopsinduna Ain Kain Sajalamba Construction Taraganipan Twidan Monkey Asigumba Ain Kain Sajalakpa Sina Ecological Integrity Amadi Biodiversity the Sound Kahalakpa Sitinga Forest Department Akan Bedrap Satabahorokibani Imphal East Police ki mateng loinana operation adu mai pangna sathabaga loinana pamdaba thodok sing thokide driver satharingi manung pamdaba thodok sing thoktana ba senior SP Imphal East amadi mark team na laukiba thodang adusu adubu Central Forest Division ki makedigi thakat phongdoki operation adu mai pangna sathakraba matung TFO Bikram Nedi na thadrokpa cholamada umangkan bahai Forest Department ki lengphadraba mathongni Forest Reserve si ekhoigi lungs oibadana tana machina inakullaba natural heritage adubusu manghandana thamlibani Hangang Reserve Forest asi biological diversity ki treasure amani maramasna umang asi bukan bahai bisi ekhoi punam ki thaudang naiki mipum khudimon Reserve Forest ki legal boundary ikai khumna bagoloinana Reserve Forest da encroachment tawdana basu Kangaladuna umang yokhat pahibisina ekhoi punamaki oina tung koina ecological balance kehandana thambak ngamgadoribani state ki ecological security bunga sianaba encroachment tawba thingba habisi tawdaba yadaba khongthang aman hari Range Forest Officer M Zobitna phongtorakpada Hangang Reserve Forest asina local microclimate maintenance tawbada asabu thawdang loribani maramasina Reserve Forest area the encroachment torakpasing loge ba thabak sapsan lokhakani miyamna Reserve Forest area the lam khopsinduna ain kaina makalamatagi sengba sagatpagi thabak tawbigano haina appeal torakli Nagaland gi parent district passenger amadi posai puba truck kaya panduna laikre National Highway 102 Imphal Dimapur lambi gi Nagaland gi parent district ta landslide thoktuna gari chatpa yadabe ki mathakta Zirarong Youth Organization ZYO amasum Zirarong Student Union ZSUN district asida matam kaktana ban kaukhibadi gi lambi asida passenger puba madi Imphal yorakadaba pochai puba gari kya pandun laikre Hawkiba nami khrani gi mamangna National Highway gi district asigi mafam khrada landslide thoktuna gari kya panduna lambi samjinba ngaiduna leinari gi sarakta ZY on amasum ZSU na ngarang August 19 gi district asida matam kaktaba ban kaukhibani PM la ko winupi ama isat manghalaga hat khiwa thawdoki asumba well phangalu haiba demand tawduna matam kaktaba ban gi khongjang adu sangsilakhibani matam kaktaba ban asina lambi asida government office ka mari lena gari sing amasum transport servicing satpada athingba thamli adumapo essential servicing medicals emergency education paramilitary amasum athoba district administration mathau satpadi konsinte numai khrani gi mamang thokiba landslide amadi ban asina parent district manungda
interstate commercial vehicles Manipur Yorokadaba trucks amadi passenger bus national highway asida panduna laikre bangi khongjang changchiliba lup anigi maikidigi mihat asigi sumba langla langjin phangnaba changsilaba khongjang asida miyamna mapung phana saugat pinaba su appeal torakli kunganai thoirak suba private school day gi thorom pangtokre private school singna satna kanglon gi wangwad school salai bigano laisram jaikhaman All Manipur recognized private school welfare association sinduna kunganai thoirak suba private school day gi thorom ngarang school ngarang Imphal Old Ambulance Road leiba hotel Imoles ki auditorium da pangtokre ngarang gi thorom madu da DMU gi hanagi BC Professor N Rasmohan All Manipur recognized private school welfare association gi president Laisram Joy Khuman Council of Higher Secondary Education Manipur gi secretary KS Asikumar Board of Secondary Education Manipur gi secretary S Jetelal Sharma masum association asigi advisor Namoism Tombana Mathangshina chief guest president guest of honor singamadi special guest oina sarugyaki thoram gi sarugam oina association asigi asobu thaudang loramba laikhidraba singi photo leisuka tum ikai kumna botki loinana donor members singamadi association gi senior members singda asamba khudol tamduna ikai kumna basutki thoram gi manungsanna role of private school in the successful implementations of National Education Policy NEP 2020 in Manipur haina mingthonba souvenir amasu phongduna miyamna kusinaki hanak sei gi oina rising and brightening academy lamsangi assistant teachers gyang reilu gangmaina M Zeminalai Memorials Best Teachers Award pituna pungning thawki All Manipur recognized private school welfare association gi president L Joy Khumana hai tungi aphaba mairi puthokora private school gi asabu thawdang lai private school sing association gi satna kanglon gi wangba school salai bigano private school da thengnari ba awa sai thengkya private school sing amat oina punduna thengnana ba panam de association asi lingkat ki banai ki mana makha tara dun lewa sigi oina satna ba ukraba NEP 2020 Manipur satna ba hoduna leiba si state asi gi mahai masing tambagi lambi da apan boigani athoba policy asi state asi da mapung phana satna hanana ba mari lena ba sing yingsin basangi masigi panam da NEP asi ningthina implement tawduna state asi da su satna hanana ba association asi na lopom to ko thawdang sing lawduna lakli lamda masida laidiba private school da lauriba thawdang masak khangna private school sing da piriba saitheng kya si hanthan bi waiki thawra madur association gi makhada lebi school sing gi founder yawn oja kya surya khena pausna makhata na phongdorakli Manipuri lol gi matang na satharaki bu workshop lo singkre English ngangla ga ledik haibani launarabadi madu aran bu wakhaluni Professor Yaswanta Manipur Lenga ki State Council of Education Research and Training SCERT gi sentang makhada NG Mani College ki Manipuri Department English Department amadi IQ sina sinduna ngaranagi satharakhiba Manipuri lol si classical language amagi thakta leina naina bai haiba national workshop asi college asi gi auditorium hall lo singkre workshop lusin bagi thoramadu Manipur University gi School of Humanities ki former Dean Professor Sungkham Yasbanta NG Mani College ki Principal Dr. W. Jivan Kumar College asigi Vice Principal Moirangthem Umakanta College asigi Manipuri Department ki Assistant Professor Moirangthem Ibotom President amadi Guest of Honor singwana saruk yakhene su paus na makhatari ado tentak na sumna miyam da thamjagi haujikoina di miyam paus matang sa lusinjarage masum khataba no update miyam punang ngamina sena channel sigi makeri miyam phamda makhata na thamjari